mayambu khurumjari hꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯔꯤꯗꯤꯡꯁꯤꯅ ꯑꯃꯨꯛ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄꯁꯤꯡꯒꯤ ꯑꯣꯒꯁ ꯍꯥꯏꯔꯤꯕ ꯊꯥꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 15ꯅꯤꯔꯣꯝ ꯊꯥ ꯃꯈꯥꯏꯃꯨꯛ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯣꯏꯔꯛꯀꯗꯕ ꯑꯗꯣꯝꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯃꯦꯁꯦꯖ ꯀꯔꯤ ꯀꯔꯤ ꯀꯥꯔꯗꯇꯒꯤ ꯐꯪꯕꯒꯦ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯑꯣꯚꯔꯑꯣꯜ ꯏꯅꯔꯖꯤ ꯍꯥꯟꯅ ꯌꯦꯡꯁꯦ ꯀꯥꯔꯗ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯑꯣꯒꯁ ꯃꯟꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯁꯤꯗ ꯏꯁꯥꯒꯤ ꯑꯣꯚꯔꯑꯣꯜ ꯏꯅꯔꯖꯤꯁꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯒꯅꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗ ꯐꯖꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯏꯁꯥꯗ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯧꯅꯥꯁꯦ ꯏꯁꯥꯅ ꯇꯧꯕ ꯉꯝꯖꯕ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯐꯖꯅ ꯈꯪꯅ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯧꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕꯀꯣ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯑꯣꯚꯔꯑꯣꯜ ꯏꯅꯔꯖꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯞꯀꯃꯤꯡ ꯏꯚꯦꯟꯠ ꯅꯠꯇ꯭ꯔꯒ ꯗꯦꯕꯂꯞꯃꯦꯟ ꯂꯩꯕꯒꯦ ꯑꯗꯨꯝ ꯌꯦꯡꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯑꯣꯒꯁꯀꯤ ꯊꯥ ꯃꯈꯥꯏꯃꯨꯛꯁꯦ ꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯗꯕ ꯂꯩꯕꯒꯦ ꯗꯦꯕꯂꯞꯃꯦꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯇꯥꯔꯗꯤ ꯊꯣꯏꯗꯣꯛꯅ ꯗꯦꯕꯂꯞꯃꯦꯟꯒꯨꯝꯕꯗꯨꯗꯤ ꯎꯗꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯈꯔ ꯊꯃꯣꯏ ꯀꯥꯏꯕ ꯀꯅꯥꯒꯨꯝꯕ ꯅꯛꯅ ꯊꯥꯖꯅ ꯂꯣꯏꯅꯔꯨꯕ ꯃꯤꯁꯤꯡꯅ ꯊꯃꯣꯏ ꯀꯥꯏꯍꯜꯂꯝꯕ ꯆꯤꯇꯤꯡ ꯇꯧꯕꯤꯔꯝꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯏꯃꯣꯁꯅꯦꯜ ꯄꯦꯟꯒꯨꯝꯕ ꯐꯪꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗꯕ ꯊꯃꯣꯏ ꯁꯣꯛꯄ ꯁꯤꯒꯨꯝꯕꯅ ꯆꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯩ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯑꯃꯥꯡꯕꯒꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯊꯕꯛꯀꯨꯝꯕ ꯇꯧꯕꯗ ꯈꯤꯇꯪ ꯗꯤꯂꯦ ꯑꯣꯏꯒꯅꯦꯕꯀꯣ ꯈꯤꯇꯪ ꯇꯞꯊꯕ ꯍꯥꯏꯇꯥꯔꯦꯀோ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯈꯣꯡꯖꯦꯜ ꯌꯥꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯣꯏꯕꯀꯣ ꯈꯤꯇꯪ ꯈꯣꯡꯖꯦꯜ ꯍꯟꯊꯕ ꯇꯞꯊꯕ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯂꯩꯒꯅꯦꯕꯀꯣ ꯃꯊꯪꯒꯤꯁꯤꯅ ꯂꯚ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯏꯃꯣꯁꯅꯦꯜ ꯏꯅꯔꯖꯤꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯗꯨꯒꯤ ꯔꯣꯃꯥꯟꯇꯤꯛ ꯏꯅꯔꯖꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯂꯚ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯗꯤ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯤ ꯆꯪꯉꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗꯨꯃꯗꯤ ꯁꯤꯗ ꯂꯩꯇꯦ ꯎꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯑꯣꯏꯔꯒꯁꯨꯀꯣ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯃꯤꯁꯤꯒ ꯑꯃꯨꯛ ꯍꯜꯂꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯤꯃꯗꯤ ꯌꯥꯝꯅ ꯅꯦꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯂꯣꯟꯂꯤꯅꯦꯁ ꯑꯣꯏꯕ ꯐꯤꯂꯤꯡ ꯑꯃꯒ ꯂꯣꯏꯅꯅꯀꯣ ꯏꯁꯥꯗ ꯌꯥꯝꯅ ꯁꯦꯜꯐ ꯁ꯭ꯇꯤꯝꯒꯁꯦ ꯌꯥꯝꯅ ꯂꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯑꯣꯒꯁꯀꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯇꯁꯦꯡꯅ ꯁꯤꯡꯒꯜꯁꯤꯡꯅ ꯂꯩꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯆꯞ ꯆꯥꯕ ꯇꯪ ꯇꯥꯕ ꯑꯔꯣꯏꯕ ꯐꯤꯕꯝꯗꯣ ꯅꯠꯇꯦꯕ ꯁꯤ ꯅꯠꯇꯕ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯇꯣꯉꯥꯟꯕ ꯇꯪ ꯇꯥꯕ ꯐꯤꯕꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯦꯕ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯥꯛꯄ ꯁꯣꯏꯗꯅ ꯉꯥꯏꯕꯤꯌꯣ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕꯗꯣ ꯊꯝꯕꯤꯔꯒꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯗꯣꯝꯒꯤ ꯂꯥꯁ ꯑꯦꯟ ꯐꯥꯏꯅꯦꯜ ꯅꯠꯇꯦꯕꯀꯣ ꯁꯤꯁꯤꯃꯇꯪ ꯊꯝꯖꯒꯦ ꯃꯊꯪꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯁꯤꯡꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯒ ꯑꯗꯣꯝꯒ ꯅꯨꯡꯉꯥꯏꯅꯗꯕ ꯎꯡꯈꯠꯅꯕ ꯈꯤꯇꯪ ꯌꯦꯠꯅꯕꯒꯨꯝꯕ ꯃꯔꯩ ꯌꯦꯠꯅꯕ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯂꯩꯒꯅꯦꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯌꯥꯔꯤꯈꯩ ꯑꯗꯣꯝꯒꯤ ꯏꯒꯣꯗꯣ ꯈꯤꯇꯪ ꯍꯟꯊꯔꯒ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯏꯒꯣ ꯈꯤꯇꯪ ꯍꯟꯊꯕꯤꯌꯣ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇꯀꯣ ꯋꯥꯈꯜ खितंग चानदबा खितंग मानदबा सुगुंबा खितंग लैबा याय याम चाउनदी नतबको सिना रिलेशनशिप ता लैरबा सिंगी ओइगदोइने मथंग सिना करियर की मूविंग से अदोंगी करियर एंड फाइनेंस सिगी मरी लैनबा मतंगदा अदोंगी थबक थौरम सिंगी मतंगदा करी करी लाक्पा याय हाइबदो अदोमना मतम कुइनगदगी निंगजरकपा ngaइजरकपा करिगुंबा थबक अमगी महै हाइतारेको
ꯐꯪꯒꯗꯕ ꯂꯩꯌꯦ ꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯅꯤꯡꯖꯔꯛꯄ ꯊꯕꯛ ꯑꯃꯒꯤ ꯔꯤꯖꯜ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯒꯗꯕ ꯂꯩꯌꯦꯕꯀꯣ ꯀꯔꯤꯌꯔꯒꯨꯝꯕ ꯊꯕꯛꯀꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯗ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯇꯧꯔꯕ ꯊꯕꯛ ꯊꯤꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯒꯦꯔꯥꯀꯣ ꯏꯁꯥꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯟꯅ ꯀꯥꯟꯅꯔꯔꯣꯏꯗꯕ ꯄꯥꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯍꯣꯜ ꯇꯧꯁꯜꯂꯒ ꯊꯝꯕ ꯋꯥꯈꯜꯂꯣꯟꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯗꯣ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯃꯗꯨꯗꯣ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯗ ꯍꯣꯜ ꯇꯧꯁꯜꯂꯒ ꯊꯝꯕꯤꯔꯅꯣꯕꯀꯣ ꯏꯁꯥꯗ ꯂꯩꯔꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯄꯨꯝꯅꯃꯛ ꯔꯤꯂꯤꯁ ꯇꯧꯕꯤꯔꯣ ꯄꯨꯝꯅꯃꯛꯁꯦ ꯑꯗꯣꯝꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔ ꯑꯗꯣꯝꯅ ꯊꯥꯖꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨꯗꯨꯒꯤ ꯃꯐꯝꯗ ꯁꯤꯟꯅꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯋꯤꯁ ꯇꯧꯕꯤꯌꯣꯕꯀꯣ ꯁꯤꯅ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯒꯗꯣꯏꯅꯦꯕꯀோ ꯁꯤꯅ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯒꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯒꯥꯏꯗꯦꯟꯁ ꯀꯥꯔꯠ ꯑꯃꯇꯪ ꯌꯦꯡꯁꯦ outcome card amuk yengminarase guidance oina ko kari tauba yai natraga kari tauroidabage haibadugi matangda Tuesday pokpasingsigi outcome card ta two of swords haiba card se thokle haiba sigi card sigi matung ina adomna thabak tauba matamda ne decision lawba matamda yariba makai wakhal se tapna ingna khantaraga lawbiyo maramdi sigi matamse August ki losalamdai swaigi sida thabak tawbagi adomna lawrokpa decision lawba matamde amna lugane ba lawbam khangdaba karamba lawsige khangdaba difficulty haitarene ko karam mayok narakane ba ko karibu tawdoino khangaktaba ama tawsira natraga topa ama tawsira haibagi thabak ani gi marakta chayetna bagumba decision je lawbam khangaktaba gumba sugumba se am laigane ba aduna tawdringai ma mamangda wakhal se tare tara thokna khanthabiraga fazana wakhal do munna khantharaba matungda decision lawbiyo aduga maruoiba amana adomgi thamoina kari pami haibado adomgi inner voice hai tare ko adudo tar kanda decision je lawbiyo adomgi apambado adudo ina chatpiyo na haibane bako sisina adomgi guidance ne laki August ki remaining days kai ki last oracle gi card amtang lawkhatjage aduga yengminase adom adomna thajabba isora mamam soidana lebiramgani adomna thajariba isora natraga adomna ningzariba taibang mapu ko aduna adomda kari message pirakpage card ki through da haibado yengminase wait for winter like ko adomna kari gumba thabak khara pangthoke na khalaga hozik leibiba oi taragadi hatu hozik yam thuna tawbagi mahutta hozik winter su yoksalakadore na ko winter fawbadang ngaibiro aduga adomna ningzariba adomna manifest tawriba khudingmakse thamoi penjana haitare fully satisfied oigani adomna ningzaribado fazana adomgi satisfaction do phangani winter fawbadang ngaibiyo na haibako adomna ningjaba karigumba tawgi khanjaba thabak leiraga su madugi plan do winter da oina tawbiyo na haibako sisina Tuesday pokpasingsigi August month ki remaining days kai gi reading oigadoine kadai fawo chanabano habado comment ta ibiro duga ngasigi oina di matang solution jarage thank you